ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯌꯥꯏꯐꯕ ꯆꯍꯤ ꯑꯣꯏꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤꯕ ꯇꯥꯟꯖꯥꯅꯤ꯫ 12 ꯁꯨꯕ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 6 ꯂꯩꯕ ꯖꯤꯂꯥ ꯑꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯃꯤꯈꯜꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯃꯤꯔꯦꯞꯁꯤꯡꯅ ꯃꯥꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯚꯣꯠ ꯈꯣꯝꯕꯒꯤ ꯆꯥꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯐꯤꯔꯥꯜꯒꯤ ꯑꯀꯟꯕ ꯂꯥꯟ ꯀꯟꯕ ꯀꯦꯟꯗ꯭ꯔꯁꯨ ꯌꯥꯎꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯟꯕꯗꯒꯤ ꯚꯣꯠ ꯈꯣꯝꯕ ꯍꯧꯔꯛꯄ ꯃꯤꯔꯦꯞꯁꯨ ꯌꯥꯎꯔꯤ꯫ ꯀꯦꯟꯗ꯭ꯔ ꯑꯌꯥꯝꯕꯗꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄ ꯃꯤꯔꯦꯞ 2ꯗꯒꯤ ꯇꯥꯗꯅ ꯃꯤꯔꯦꯞ 6 ꯐꯥꯎꯕꯅ ꯇꯤꯀꯦꯠ ꯇꯥꯅꯅꯕ ꯀꯦꯟꯗ꯭ꯔ ꯑꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯇꯤꯀꯦꯠ ꯐꯪꯒꯗꯕꯗꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯤ, ꯐꯪꯍꯧꯔꯣꯏꯗꯕꯅ ꯃꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯆꯨꯝꯂꯕꯅꯤꯅ ꯀꯔꯝꯕ ꯔꯥꯖꯅꯤꯇꯤꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯁꯥꯐꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯦꯡꯂꯤꯕ ꯐꯤꯚꯝ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯊꯤꯡꯀꯔ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯅꯥꯂꯤꯁꯁꯤꯡꯅ ꯄꯤꯕ ꯑꯪꯀꯗꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯁꯤ ꯀꯔꯤꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯈꯔꯗꯗꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯃꯔꯥꯏꯕꯛ ꯂꯨꯔꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯀꯟꯕ ꯇꯥꯕ ꯉꯝꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯊꯧ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨꯅꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯚꯣꯇꯔꯁꯤꯡꯒꯤ ꯏꯍꯨꯜ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯂꯥꯏꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯨ ꯈꯔꯒꯤ ꯃꯈꯩ ꯋꯥꯠꯂꯛꯄ ꯌꯥꯔꯤ, ꯃꯔꯝꯗꯤ ꯔꯥꯖꯅꯤꯇꯤꯗ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯋꯥꯠꯂꯛꯄꯒꯤ ꯃꯁꯨ ꯆꯥꯎꯅ ꯇꯥꯔꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯤꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥꯅ ꯎꯠꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECIꯅ) ꯄꯤꯕ ꯅꯤꯌꯣꯝ ꯉꯥꯛꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯚꯣꯇꯔꯁꯤꯡꯅ ꯉꯥꯛꯅ ꯆꯠꯇꯨꯅ ꯐ꯭ꯔꯤ ꯑꯦꯟꯗ ꯐꯤꯌꯔ ꯑꯣꯏꯕ ꯑꯀꯤꯕ ꯂꯩꯇꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯊꯥꯗꯅꯕꯗꯤ ꯃꯤꯌꯥꯝꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ (BJP) ꯇꯤꯀꯦꯠ ꯐꯪꯅꯕ ꯃꯟꯗꯜꯒꯤ ꯊꯥꯛꯇꯒꯤꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯃꯥꯒꯤ ꯃꯤꯆꯪ ꯈꯣꯝꯕꯒꯤ ꯂꯥꯟꯖꯪ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅ ꯆꯨꯝꯂꯒꯗꯤ ꯇꯤꯀꯦꯠ ꯐꯪꯍꯧꯗ꯭ꯔꯕ ꯃꯤꯑꯣꯏꯗꯨꯅ ꯀꯔꯝꯕ ꯐꯤꯔꯦꯞ ꯂꯧꯔꯛꯇꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯑꯅꯧꯕ ꯄꯣ ꯀꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯃ, ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯨꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯗ ꯏꯊꯤꯜ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯍꯟꯗꯛꯀꯤ ꯃꯤꯈꯜꯁꯤꯗ ꯃꯃꯤ ꯇꯥꯔꯤ꯫ ꯖꯤꯂꯥ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯚꯥꯒꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯁꯔꯀꯥꯔꯁꯤꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯉꯩꯒꯤ ꯆꯠꯅꯕꯤꯗꯒꯤ ꯏꯍꯣꯡꯃꯛ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯄꯤꯔꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ, ꯃꯇꯝꯗꯨꯗꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯕꯟ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯏꯁꯣꯛ ꯁꯣꯛꯅꯗꯅ ꯂꯣꯏꯁꯤꯟꯕ ꯑꯃ, ꯅꯠꯇ꯭ꯔꯒ ꯍꯧꯕ ꯅꯥꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯋꯦꯜ ꯋꯤꯁꯔꯁꯤꯡꯅ ꯆꯤꯊꯤꯁꯤꯗ ꯍꯥꯏꯔꯛꯄ ꯋꯥ ꯂꯩ꯫ ꯋꯥꯐꯝꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯗꯤꯚꯦꯂꯞꯃꯦꯟꯠꯗ ꯃꯉꯝ ꯈꯔ ꯁꯥꯜꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯖꯤꯂꯥ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯟꯅꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ꯭ꯔꯥ ꯃꯉꯝ ꯑꯃ ꯏꯆꯠ ꯆꯠꯇꯕ ꯖꯤꯂꯥ ꯑꯃꯗꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯍꯤꯁꯤꯒꯤ ꯀꯨꯝꯕꯥꯕꯗ ꯌꯥꯎꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 16ꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯚꯥꯔꯠꯕꯥꯁꯤꯁꯤꯡꯗ ꯄꯤꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯤꯌꯥꯝ ꯇꯥꯃꯤꯟꯅꯅꯕ ꯈꯥ ꯄꯣꯁꯣꯡꯗ BJPꯒꯤ ꯀꯔꯃꯤꯁꯤꯡꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ 34 ꯁꯨꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯀꯦꯟꯗ꯭ꯔꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ, ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯃꯟꯇ꯭ꯔꯤ ꯚꯨꯄꯦꯟꯗ꯭ꯔ ꯌꯥꯗꯕꯀ ꯂꯣꯏꯅꯅ ꯖꯤꯂꯥ ꯑꯁꯤꯗ ꯂꯩꯕ BJPꯒꯤ MLA, ꯄꯥꯔꯇꯤꯁꯤꯗ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ, ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯄ꯭ꯔꯖꯥꯁꯤꯡ, ꯂꯣꯏꯅꯅ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ, ꯁꯝꯕꯤꯠ ꯄꯠꯇ꯭ꯔꯅꯆꯤꯡꯕ ꯌꯥꯎꯈꯤ꯫ ꯃꯄꯨꯡ ꯐꯥꯈꯤ꯫ ꯇꯥꯡ 18ꯗ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯡꯛ ꯀꯣꯔꯄꯣꯔꯦꯠ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯒꯤ ꯃꯈꯥꯗ ꯕꯦꯡꯛ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ N. ꯕꯤꯅꯣꯗ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯚꯦꯂꯨ ꯑꯣꯏꯕ ꯃꯦꯗꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯈꯨꯠꯁꯤꯟꯅꯈꯤ, ꯑꯃꯁꯨꯡ ꯗꯥꯛꯇꯔ, ꯄꯦꯔꯥꯃꯦꯗꯤꯛ, ꯅꯔꯁꯁꯤꯡꯅ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯁꯨ ꯕꯦꯡꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ BJPꯒꯤ ꯕꯦꯛꯕꯣꯟꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯨꯡꯗ ꯃꯦꯝꯕꯔ ꯃꯁꯤꯡ ꯌꯥꯝꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯁꯟꯗꯣꯛꯈ꯭ꯔꯕ ꯔꯥꯁꯇ꯭ꯔꯤꯌꯥ ꯁ꯭ꯋꯌꯝ ꯁꯦꯕꯛ ꯁꯪꯘ (RSSꯀꯤ) ꯏꯟꯁꯇ꯭ꯔꯛꯇꯔ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯑꯣꯏꯅ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯒꯦꯁꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯈꯤ꯫ RSSꯅ ꯖꯥꯇꯤꯁꯤꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ, ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ, ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯀꯥꯟꯅꯕ ꯀꯌꯥ ꯀꯦꯝꯞꯇꯨꯗ ꯅꯩꯅꯈꯤ꯫ RSSꯀꯤ ꯑꯁꯤꯒꯨꯝꯕ ꯅꯤꯇꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯁꯥ ꯑꯣꯏꯔꯤꯕ BJPꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯅ ꯇ꯭ꯔꯦꯅꯤꯡ ꯑꯁꯤ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯄꯨꯡ ꯐꯥꯔꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯣꯏꯒꯅꯤ, ꯂꯩꯕꯥꯛ ꯑꯗꯨ ꯈꯔꯒꯤ ꯃꯈꯩꯗꯤ ꯆꯥꯎꯈꯠꯄ ꯃꯥꯡꯂꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ꯫